Kuramjari, Times of Manipur ge All News Meng Tabiri ba mayam pumna mukpo amuka sanam MENAKA Sogol Semna Taram Nokjari. Hauze Pungja si Pau bagi maroi ba Pau sing pizari. Election Commission of India na lep ki bagi matungina status gi Assembly constituency hompoma ki draft photo electoral roll ngasi mari lena ba electoral registration officer na phongkre. Nasi lampel pata labor CEO office da pangtokhiba electoral roll phong bagi achamba thoram maduda joint CEO Ramananda nongmai kapam additional CEO N Pravinamadi adi official kiasu sarugyakke. Haidiba electoral roll asi miyamamadi political party singi mute singna electoral registration officer assistant electoral registration officer gi office amadi booth level officer singi kuthangda verify toba yagane loina chief electoral officer Manipur gi website gi su verify toba yagane nasi phong kiba draft electoral roll adugi matungina state asi goina punba voter masingna lakh taraga mapan linsing humpuga nipan ga chamri Humudra tarukne. Masigi manungda nupa voter masing na lak mapan lising yang kai manga ga chatruk yang kai tare ne. Nupi voter masing na lak tara lising tara ga nithoi ga chatruk yang kai manga ne. Aduga third gender na chamaga humpuga mari ne. Nasi phong liba draft electoral roll asida ashoi aranba leirabade. Tha segi amadagi na kuncha ka mathoi fawbagi manungda claim amadi objection toba yagani hairi. Manipur da cake amadi bakery products ta maming leidaba alias ki soft brand ama oiriba interior design amadi interior products kaya miyam da fangan gadaba alias interior solution haina mingthon ba showroom ama ngasi cafe PD minister TH Satabartena sangakre moirang komda leiba naung na hangdokkiba showroom asigi matangda wangangaduna minister TH Satabartena haikibada lamdamasi da hana Lenga ki thabak khaktana thabak oina loduna lenga ki thabak phangdriba makai ngaiduna madi thabak phangdri haiduna wakhal hanthana leirami adubu ngasedi lanai gi oiba business kaya hogdoktuna masana masabu thabak bijaba khakta natana thabak phangdana leiraba naha kaya thabak piduna mai pakpa business ama oina sangsilakle masimangna lamdam asigi sanmilon henkat handuna chawkhatpa lamdam ama ohenbada achoba mating panglibani asiguma thabak sing asida mayamna pongning thogat piba changi haike amaromda Elias ki proprietor Elizabeth Maitram na haikibada Elias ki makhada hana miyamda maroina cake amadi bakery gi products kaya Manipur gi district kaya da fanghanduna lakpa ado ngasidagi hawduna showroom asina Elias ki anoba masak ama uhanduna miyam gi ahenba seba tawba ngamlagane Elias ki makhada ngasi hangdokliba showroom ase khaktanatana amusement park yauna atai makhal makha kaya gi service miyam da fanghanana ba honari masida mayam na pungning thogat piyo haike English singam bachama pan kuntraga mathoge November amadagi hawdokhiba Manipur Forest Department ge chahi marfutara surakpage foundation de gi thoram ngasi sanjen thongda leiba department asigi head office complex ki conference hall da pangthokre thoramadu da Forest Environment and Climate Change Minister Awangbong Nimai Forest Department ge Principal Chief Conservator oibata natana Forest Force ki head su oiriba Dr. AK Joshi amadi atei maroi bamioi kyana saruk yakhe ngasi tang kuntraga mathoi tha tara English singani kunga mathoi nongmagje numita BJP ge former president Kisan Morcha BJP Manipur Pradesh Hauzikna ICA Society New Delhi member Oiriba Sri KH Nabakumar Singh na luchingduna Imai Ben Sigyoba Thambal campaign hokdokpagi thorama Kumbi Setupur da pangthokre lodana Imai Ben Lishingama khara henbana saruk yakhe hokdokpagi thorama da si KH Nabakumar Singh na English singan kungani thoigi angan basarukta pangthokadoriba assembly election asida 29 Kumbi AC dasu BJP mirep ama kahan baga loinana magna party get ticket soidina fangani haibagi thajaba phongdokhe loinana magpu kumbi kendra gi praja singna MLA oina kahan birabadi lowpari lising anida ithai lokhongi mateng piduna chai chupa ising fangan baga loinana kendra asida leiriba praja singi swathara balambida achoba mityeng thamgani haina phongdokhe Ngarang nongmai zum mit forward da Nagaland da nongna mioi taraga mathoi COVID positive oiramba thengna khrei laisat asina maram oiduna mioi ama lekhidrei amadi haukiba pungkun ga marida nongna mioi kun ga mathoi laisat asidagi fagalakre haina state adugi health and family welfare department ge maikai dagi phongdokle
Times of Manipur gi all news meng tabri ba mayam pumno mo po amuka hana kuramjari